Akasvani Imphal, Ketrimayum Chitrabhanu na pau pazari, ahan badamaru iba pau. Pradhan Mantri Narendra Modi na ngasi Akasvani gi man ki baat thorom da leba asigi amasung mapalang gi miyamda mahagi pungi wa fongdokani. Manipur ngarang numidang pung tere mkai fawada miyoy laktara nipan lising humbudra taret janitara mari COVID vaccine kapkre amasung Raise amasung Union Territory singna COVID-19 vaccine kapri tabak kumang yang sinanaba kendra na poktak pikre. Leba sida COVID ki vaccine dose ko ti chama yong na kaptuna anoba itihas semle khongjang asi hena mai pahanaba ki damakan hona biriba doctor nurse frontline worker amasung vaccine kapthok laba mi khudimakpu Akasvani na ikai khumna ucheri ekoina pandam asi yobangam labasu COVID-19 gi lanteng asi loidribana tabiri ba miyamna lasit asidagi komthok patobiganu tabiri ba pundam angna hek yaba makai atuba matamda vaccine kapthok piu atuba miyising vaccine kapad sumating pangbiu Harau kumagi matam asida achaman yo mari ngakna chatpinaba haizari COVID vaccine kapthok piu face mask upiu foot taruki social distancing thambiu mai mit amadi khutsa seng na hamdok piu COVID-19 mari lena ba e pausing in damakta national helpline number sina 011239788046 amasung 1075 ta aduga rising helpline number na 0385241166 amasung 1800345381 ta phone to biu Houzik mapungoy ba pau Pradhan Mantri Narendra Modi na ngasi Akasvani gi man ki baat thorom da leba asigi amasung mapalang gi miyam da mahagi pungi wa fungdokani masithagi oiba thorom asigi marfung toy suba episode ni Pradhan Mantri gi thorom asi Akasvani Imphal na sungasi ayu pungtana matoida kangla amasung sangai channel animata sandokani Pradhan Mantri gi warol hek loi baga madugi Manipuri Bulletin sandokani Manipuri Bulletin asi ngasi nimidang pungni pandasu amuk hana sandokani Mar party kabui thadong ma amasung tangkul nonda na mathangi nimite sandokani Pradhan Mantri gi warol amadi masigi Manipuri Bulletin AIR Churachanpur LRS tasu sandokani Manipur ngarang numidang pung tere makai fawada miyoy laktara ni pan lising marfuga tere chani taramari COVID vaccine kapkre masing manung da miyoy laktara ni toy lising ni fuma toy chahum marfuda marina ahan ba dos ki aduga laktaru lising ni fuma chani pan kuna anishiba dos ki tika kapkre Raise asig ngarang COVID positive oiba miyoy amata sikibagi paulete adumoy nama hausi fawada laisit asidagi sikiba apun mamasing lising ama samapan supna tare shure miyoy chama kuni toy na positive oikiba lole na positive oiba apun mamasing lak ama lising kulhumda chani kumapan shure miyoy humputare na naba pakiba lole na naba paba apun mamasing lak ama lising kun chong humpumato shure Naba pabagi chang na chada marfudra tare dasmik taruk tare ni home isolation gi active case samatra yauraga hauzi apun ba active case chamapan humpuma toy leri ngarang sample lising ani sumna humbudra manga test okibugalo na hauzi fabuda test okib apun ba sample laktara humdo lising yankai humdo chamakun gani toy shure Manipur gi nurse sister Christina na hauzi fawada COVID vaccine dose listing taramnga kakiba aduda Pradhan Mantri Narendra Modi na thagat pa fungdorakli Tuesday da thagat pa warol amada Mukhe Mantri Nongtambam Biren hai Pradhan Mantri na sister Christina ga unaduna warisha kiba aduna COVID lachet manungda frontline warriors na lawriba thodang adubu puning thogat pa amane Pradhan Mantri ga unaba adugi matangda sister Christina na hai Pradhan Mantri ga unagani haibagi asha tawrude adumoy na Pradhan Mantri na chenglotuna mangonda wahangke hangkiba aduna nungaiba poi amasung mangphangnobuga chapmane Jalerang morung amasung makuilongdi kanim Inter Village Road ngarang MLA L Kaishina hongnobi matungina sangakre Inter Village Road asi MLA Local Area Development Fund gi makhada sengotpani sangabagi thoromda wangang bada N Kaishina hai kanim village ki miyam gi punshim hing faganan ba haibasi mahagi tawfum tokpa thabakni mang hai chakwa thorangi thabak sing miyang gi mating yawdana kaidungui desu mai pangna pangthok pangamloi thorom odula kul gi chairman sing amasung luching bakya saru yakhe Pradhan Mantri Jan Vikas Kaya krongi makhada Razigi Director of Minority Affairs na piraktarakpa cycle singing thokpagi thoroma Thawbal Zela gi DC complex ta pangthokre ZDO Zone 3 Thawbal amasung DRD Thawbal ani nesima thorom aduda minority mahiroi changa kuntra hembada cycle singing thokhi
Mathang Jay the Pangto Kuduriba Raja Vidan Sabha Mikhalgi Lalongya and Naba Kendra Level Amazon Employment Mantri Amadi Manipurgi Mikhalgi in charge ki Tausupuriba Bupendra Yadabna Savabati Ojunangarang BJP Manipur Pradesh ki Office Bearer Singh Spokesperson Singh Amasung Morchagi President Singh Mipam Ama Kaishampata Labor BJP Office the Pangto Kre Tauram Aduda Mukhyamantri N Biren Singh Dolgi President S. Radha Devi Kendra Shiksha Raja Mantri Dr. R.K. Ranjan Singh BJP Manipur Pradesh ki incharge Puriba Sambit Patra, Rajya Sabha ki MP Maharaj, Lishia Machana Zauba, Works Mantri Tungam Bishojit Amasung, Jolgi Organizing Secretary, Abhay Kumar Saruk Yake. Ngarang Imphal da Tungkiba Kendra ki Mantri Asina Mukhyamantri ki Unaduna, Mikhal ki Matang da Wafung ki Akhanaki Hairi. Tabiriba Pawasi Akasvani Imphal dagini. Labas na handak chahi loshilakwa pawig manungda hidaka payarba mipum khudingma hidaka thongnaba panam thamleba ashigi yenglaga kendra na rajya amasung union territory singda covid-19 vaccine kapagi tabak kumangyang sinhanaba khangan khre hauzik fawada ahan pe dose oina koti marfudra matoi lakon mari kapkhre masi hida kapayarba miyoi singi chada humbuta tarukni amasung anishuba dose kina koti kuntra hena kapkhre Kendra Health Secretary Rajesh Bhushan Nangarang Laiba Asida Hauzik Chatariba COVID vaccine kapagi tabak Rajya Amasung Union Territory Singi Health Secretary Singh Amasung National Health Mission gi Mission Director Singa video conferencing gi khutang dan nahongna na yingsin ki Mipam adugi maruiba pandam di second dose ki vaccine kapagi changchat hengan han bagaloina na hida kapagi tabak kumangyang sinhan bani Rajya Amasung Union Territory Singna vaccine kapak kwaidagi nyamba zila sing khangdong na basu poktak pi bagaloina na mapam aduda kari karamba tabak paikatuna vaccine kapagi tabak kan hangedege haibadugi matang da khanakhi T20 Cricket World Cup ki match amadang ngasi Dubai da Bharat ka Pakistan ga sanagani match asigi bin oba pawdam Akasvani na sandokani Super 12 Stars ki ngarang ahoba match ta Abu Dhabi da sanaba match ta Australia na South Africa bu wicket manga da amasung Dubai da sanake ba match na England na mamangi champion West Indies bu wicket ta rukta thoike Imphal ngasi fongba pause singe maru eba pawgi da hauzik Wahengbam Rajesh Leire Rajesh Thagachari Chitrabhanu Imphal ngasi pongba pause singi headline amaga iman manadre okram ibobigi matakta lokapa prevention of money laundry eki case election mayagi political kulang lamanla rims ki notice singarakpa contractor singi case dismiss tokri haibesna huyelan pawgi ahanba amasung anishu headline tore pung kunmari da miyoi sama kolintoi positive oki miyoi amata sikide hairokta phimu setpa singna achat ok sing phuba hore haibesna ireibak ki ahanba amasung anishu headline tore एम्स की मकोक डॉक्टर रणदीप गुलेरियाना सही अमगी मतुंग द वैक्सीन बूस्टर डोज का पदरकार ओइबे याय हैब पाव संगाई एक्सप्रेस इंग्लिश की आहान हेडलाइन तोरे चुराचामपुर जिला गी राज्यपाल लागानेसन गी खोंगचत अमसुंग चिंगी जिला सिंग द चतपा हैबसी महाकी तौफोद्रबा थबकनी हैब वाफमना इम्फाल फ्री प्रेस की आहान हेडलाइन तोरे NSCN IMना फिराल अमसुंग कॉन्स्टिट्यूशन की दाबीदा खोंफम सेन लेबली हैब पावना पीपल्स क्रोनिकल की आहान हेडलाइन तोरी NSCN IM की पाव इम्फाल फ्री प्रेस दा अनिसुब हेडलाइन तोरे BJP election in charge अमसुंग केंद्र की मंत्री ngarang Imphal दा तुंकिबा अमसुंग मिखल की वाखों के खनकिबगी पाव पोंगनफम अमसुंग नाहरु की थोकदांग की आहान हेडलाइन तोरी पावसी सनालेबागतना अनिसुब हेडलाइन तोरे CM na miyang changbiu police headquarter na personnel sing the lottery ticket yonsille haiba pauk sana laibaki ahan headline tore awaba tarba darkar oiba sing da mateng pikre mateng pangbada condition leifam thokte haiba nisikanta sapang gi wapam sangai express manipuri gi ahan headline tore Imphal iski singmairong da dengi na miyoi tarahumdoi nare haiba paw narugi thokdangi anichu headline tore phagalakpagi chang chada marfudra tare dasmik Taruk Taret Yaure, Sama Kurintoi positive Waki Haba Pau Sanga Express Manipuri Amasung Pona Pongi Anisu Airline Tori. Imphal ngasi pongba pause sing da pongna riba atay pauk sing di wang khemsa samjaina amjugi anowa president oire ICAR na lomi singi awareness program pangthokre Imphal West ki district election officer singi mifam pangthokiba T20 Cricket World Cup की मैच रिपोर्टिंग भारत की पीवी सिंधु डेनमार्क ओपन दगी लेहौरे नेशनल एक्वाटिक चैंपियनशिप मणिपुर तकमान 3 लौरे हरियाणा पांथोलिबा नेशनल बॉक्सिंग चैंपियनशिप मणिपुर की सानरोई सिंह माई पाकले हाइबा अमदी मणिपुर की वुसु टीम न गोल्ड मेडल 19 लौरे हाइबा पाउसिंग असिनी चित्रबानु Thagachari Rajesh, Lushilakpada COVID-19 lig ngaktonaba face mask upa futaruk lamna leba kutsa amadi mai mitarutana na thamba haiba achamba thong ahum masinga na chapinaba amukana ningsingjari aroibada maruiba paw amukana Pradhan Mantri Narendra Modi na ngasi Akasvani ki man ki bath thoram da leba asigi amasung mapalang gi miyam da mahaki puning gi wafung dokani
Manipur ngarang numidang pung terem kai fawada mioi laktara nipan lising matfuga tere chani tera mari COVID vaccine kakre amashung Rajya amasung Union Territory singna COVID-19 vaccine kapagi thaba kumayang sinhanaba kendra na poktak pikre Paulo Zari.